ꯌꯥꯝ ꯐꯩ ꯑꯩꯒꯤ ꯂꯩꯕꯁꯦ ꯅꯪꯒꯤ ꯂꯩꯕꯒ ꯆꯞ ꯃꯥꯟꯅꯩ ꯃꯥꯅꯦ ꯑꯩꯒꯤ ꯂꯩꯕꯁꯤ ꯅꯪꯒꯤ ꯅꯠꯇꯕ꯭ꯔꯕ ꯑꯣꯏꯗꯦ ꯑꯩꯒꯤ ꯃꯌꯥꯝ ꯍꯟꯗꯛꯀꯤ ꯄꯣꯠ ꯌꯣꯟꯕ ꯅꯨꯃꯤꯠꯇꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯄꯣꯠ ꯂꯩꯕ ꯂꯥꯛꯄꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯍꯋꯥꯏꯖꯥꯔ ꯑꯃꯃꯝꯇꯪ ꯑꯩꯈꯣꯏ ꯒꯤꯐ ꯑꯋꯦ ꯇꯧꯖꯔꯒꯦ ꯃꯌꯥꯝꯅ ꯍꯪꯕꯤꯔꯛꯄ ꯋꯥꯍꯪꯒꯤ ꯑꯩꯈꯣꯏꯅ ꯄꯥꯎꯈꯨꯝ ꯄꯤꯕ ꯑꯣꯏꯅ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇ ꯁꯦꯝꯖꯒꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯗꯒꯤ ꯈꯪꯕꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯋꯥꯍꯪ ꯍꯪꯕꯤꯔꯛꯑꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯀꯃꯦꯟ ꯄꯤꯕꯤꯔꯛꯑꯣ ꯃꯌꯥꯝꯅ ꯀꯔꯤ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯃꯇꯥꯡꯗ ꯈꯪꯕꯤꯅꯤꯡꯕ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯍꯩꯅꯧ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯦꯛꯑꯦ ꯂꯥꯝ ꯐꯪꯕꯒꯩ ꯂꯣꯏ ꯍꯦꯛꯇꯠꯂꯦ ꯑꯩꯈꯣꯏ ꯌꯨꯝꯂꯣꯟꯅꯕꯒ ꯂꯣꯏꯅꯅ ꯑꯗꯨ ꯐꯖꯩ ꯍꯩꯅꯧꯁꯦ ꯃꯌꯥꯝ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯌꯥꯝ ꯍꯥ ꯆꯦꯔꯩꯒꯁꯦ ꯎꯠꯂꯣ ꯎꯠꯀꯦ ꯎꯠꯀꯦ ꯑꯁ ꯃꯌꯥꯝ ꯁꯤꯂꯥꯅ ꯆꯦꯔꯩꯒꯁꯨ ꯎꯠꯂꯣꯏꯌꯦ ꯁꯤ ꯑꯌꯨꯛ ꯁꯤꯗ ꯁꯥꯠꯂꯤꯁꯦ ꯌꯦꯡꯉꯣ ꯌꯦꯜꯂꯣꯒꯁꯦ ꯁꯤꯋꯥ ꯌꯦꯜꯂꯣꯒ ꯌꯥꯝ ꯁꯥꯠꯂꯤ ꯁꯤ ꯑꯝꯇ ꯎꯠꯂꯣꯏꯌꯦ ꯃꯥꯄꯜ ꯂꯩ ꯉꯥꯛꯇꯅꯤꯀꯣ ꯃꯌꯥꯝ ꯁꯤ ꯚꯤꯗꯤꯑꯣꯒꯤ ꯍꯧꯔꯛꯄꯗ ꯑꯩꯈꯣꯏ ꯂꯩ ꯑꯣꯏꯅ ꯎꯠꯂꯒ ꯑꯣꯏꯅ ꯍꯧꯔꯒꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡꯗ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯁꯦꯝꯃꯛꯑꯒꯦ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯁꯨꯔꯝꯃꯅꯤ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯊꯥꯒꯠꯇ꯭ꯔꯤꯁꯦ ꯌꯥꯝ ꯀꯨꯏꯔꯕꯩ ꯃꯑꯣꯡꯅꯤ ꯉꯁꯤꯗꯤ ꯌꯣꯡ ꯃꯌꯥꯝꯁꯨ ꯃꯈꯥꯗ ꯐꯝꯃ ꯉꯥꯏ ꯂꯩꯔꯦ ꯃꯈꯥꯗꯒ ꯂꯩꯔꯤ ꯁ꯭ꯋꯥꯏ ꯆꯕꯨꯟ ꯑꯃ ꯂꯩꯈꯤꯕꯅꯤ ꯀꯔꯝ ꯀꯔꯝ ꯆꯪꯈ꯭ꯔꯕꯅꯤ ꯁꯨꯝ ꯎꯗꯁꯨ ꯂꯩ ꯁꯥꯟꯅ ꯂꯩꯔꯤꯁꯦ ꯌꯥꯝ ꯂꯩꯈꯤꯅꯤ ꯑꯁ꯭ꯋꯥꯏ ꯂꯣꯏ ꯆꯥꯏꯊꯣꯛ ꯂꯩꯔꯝꯃꯅꯤ ꯑꯗꯨꯅ ꯉꯁꯤ ꯃꯊꯛꯇ ꯑꯃꯨꯛ ꯀꯥꯈꯠꯂꯛꯏ ꯑꯗꯣ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯒꯦ ꯍꯪꯒꯥꯝ ꯈꯤꯇ ꯍꯦꯛꯀꯦ ꯍꯪꯒꯥꯝ ꯆꯔꯥ ꯑꯃ ꯆꯥꯊꯣꯛꯀꯦ ꯍꯪꯒꯥꯝꯁꯦ ꯀꯩꯅꯣ ꯇꯧꯁꯜꯂꯛꯑꯦ ꯃꯅꯥꯁꯦ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯕꯁꯦ ꯀꯪꯁꯤꯜꯂꯛꯑꯦꯕꯀꯣ ꯑꯩꯈꯣꯏꯅ ꯁꯤ ꯁꯧꯒ꯭ꯔꯤꯁꯤꯅ ꯈꯟꯖꯤꯜꯂ ꯊꯝꯕꯅꯦꯕꯀꯣ ꯏꯀꯣꯒꯦ ꯂꯥꯛꯑꯒ ꯀꯩꯅꯣ ꯇꯧꯕꯗꯨꯗ ꯑꯗꯣ ꯍꯪꯒꯥꯝꯁꯦ ꯆꯥꯊꯣꯛꯑꯒꯦ ꯐꯖꯔꯦ ꯁꯤ ꯃꯆꯥ ꯃꯆꯥꯈꯩꯁꯤꯅ ꯈꯔ ꯆꯥꯎꯊꯣꯔꯦ ꯃꯌꯥꯡꯇꯣꯟ ꯑꯗꯨꯝ ꯍꯧꯔꯦ ꯍꯪꯒꯥꯝꯁꯦ ꯀꯩ ꯊꯣꯡꯉ ꯆꯥꯅꯤꯅ ꯍꯪꯒꯥꯝꯁꯦ ꯉꯥꯗꯤ ꯂꯩꯇꯦ ꯉꯥ ꯊꯣꯡꯉꯒꯗꯤ ꯍꯥꯎꯏ ꯉꯥ ꯂꯩꯇ꯭ꯔꯦ ꯉꯥꯕꯨ ꯂꯩꯇ꯭ꯔꯕ ꯍꯪꯒꯥꯝ ꯉꯥꯛꯇ ꯆꯥ ꯇꯥꯕ ꯍꯪꯒꯥꯝ ꯆꯥꯔꯁꯤ ꯀꯥꯟꯗꯦ ꯉꯥ ꯂꯩꯔ ꯄꯩꯁꯥ ꯇꯤꯡꯅꯤꯌꯦ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯅꯪ ꯂꯩꯌꯨ ꯀꯩꯅꯣ ꯉꯥꯗꯣ ꯑꯩꯅ ꯂꯩꯔꯤꯗꯤ ꯉꯥ ꯍꯥꯎꯇꯦ ꯃꯌꯥꯝ ꯎꯔꯛꯁꯤꯗꯒꯤꯀꯣ ꯑꯃꯨꯛꯇ ꯅꯝꯒꯦꯅ ꯑꯩꯅ ꯅꯝꯃꯛꯄꯅꯦꯕ ꯃꯥꯁꯦ ꯎꯔꯛꯇꯒꯤ ꯅꯝꯃꯒꯅ ꯈꯔ ꯌꯦꯡꯕ ꯌꯥꯏꯑꯕ ꯑꯩ ꯐꯖꯅ ꯐꯝꯒꯦ ꯌꯣꯡ ꯁꯦꯟꯅꯧ ꯑꯩ ꯑꯗꯨꯅꯤ ꯌꯣꯡꯅꯦ ꯌꯦꯡꯉꯤꯁꯦ ꯁ꯭ꯋꯥꯏꯗ ꯈꯔ ꯂꯦꯡꯉꯤ ꯁ꯭ꯋꯥꯏ ꯌꯣꯡ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯑꯁꯣꯝ ꯅꯥꯀꯟꯗ ꯈꯔ ꯂꯩ ꯃꯌꯥꯝꯗꯤ ꯎꯔꯝꯃꯔꯣꯏ ꯃꯌꯥꯝ ꯁꯧꯒ꯭ꯔꯤꯁꯦ ꯀꯩꯅꯣ ꯇꯧꯒꯗꯧꯕ ꯃꯥꯜꯂꯦ ꯊꯣꯛꯄꯒꯤ ꯆꯥꯡꯁꯦ ꯈꯔ ꯋꯥꯠꯀꯗꯧꯕ ꯃꯥꯜꯂꯦ ꯍꯟꯗꯛ ꯂꯥꯛꯂꯤꯕ ꯁꯟꯗꯦ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯖꯅꯤ ꯏꯟꯖꯥꯡ ꯍꯋꯥꯏꯖꯥꯔ ꯑꯃꯨꯛ ꯏꯟꯖꯥꯡ ꯅꯥꯄꯤ ꯈꯔ ꯄꯨꯊꯣꯛꯆꯔꯛꯀꯅꯤꯀꯣ ꯁꯧꯒ꯭ꯔꯤꯔꯣ ꯇꯧꯕꯗꯤ ꯍꯦꯛꯇ ꯐꯠ ꯊꯨꯅ ꯆꯣꯡ ꯌꯥꯗꯕꯅꯤꯅ ꯍꯞꯇꯥ ꯑꯃꯗꯤ ꯂꯩꯔꯤꯗꯅꯀꯣ ꯍꯞꯇꯥ ꯑꯃꯗ ꯈꯤꯇꯪ ꯆꯣꯡ ꯉꯝꯕ꯭ꯔꯥ ꯌꯦꯡꯁꯦ ꯅꯣꯡꯒ ꯈꯔ ꯈꯤꯛꯄꯤꯔꯛꯑꯗꯤ ꯈꯔ ꯑꯃꯨꯛ ꯆꯣꯡꯒꯗꯧꯕ ꯑꯗꯨꯕꯨ ꯆꯣꯡꯃꯟꯈ꯭ꯔꯕꯅꯤ ꯅꯍꯥꯟ ꯀꯣꯛꯎꯔꯤꯕ ꯈꯨꯀꯣꯛꯇꯨꯗ ꯑꯩꯈꯣꯏꯅ ꯍꯦꯛꯄꯗ ꯑꯩꯈꯣꯏ ꯍꯟꯗꯛꯀꯤ ꯍꯦꯛꯄꯗꯨꯗ ꯀꯣꯛꯎꯔꯤꯕ ꯈꯨꯀꯣꯛꯇꯣ ꯖꯩꯒ ꯇꯧꯕꯗꯧꯅ ꯑꯉꯥꯡ ꯖꯩꯒ ꯇꯧꯕ ꯃꯔꯨ ꯁꯤꯠꯅ ꯂꯩꯍꯧꯕꯗꯣ ꯁꯪꯕꯨ ꯁꯪꯖꯤꯜꯂꯛꯑꯦ ꯍꯧꯖꯤꯛꯇꯤ ꯈꯔ ꯇꯨ ꯃꯌꯥꯝ ꯍꯦꯛ ꯌꯦꯡꯕꯗ ꯈꯔꯕꯨ ꯁꯪꯖꯤꯜꯂꯛꯑꯦ ꯑꯗꯨ ꯍꯦꯛꯆꯜꯂ ꯊꯝꯃꯒ ꯍꯣꯔꯦꯟ ꯉꯥ ꯂꯩꯔꯨꯁꯤꯔꯣ ꯉꯥ ꯌꯥꯎꯗ꯭ꯔꯁꯨ ꯑꯗꯨꯝ ꯍꯥꯎꯅꯤ ꯍꯪꯒꯥꯝ ꯉꯥꯛꯇ ꯑꯣꯏꯔꯁꯨ ꯑꯩꯒꯤꯗꯤ ꯄꯩꯁꯥ ꯂꯩꯇꯦ ꯅꯪꯒꯤꯗꯤ ꯄꯩꯁꯥ ꯂꯩꯇꯤꯌꯦ ꯅꯪ ꯇꯧꯔꯤꯁꯦ ꯑꯍꯥꯎꯕꯗꯤ ꯆꯥꯅꯤꯡꯕ ꯄꯩꯁꯥꯗꯤ ꯄꯨꯊꯣꯛꯅꯤꯡꯗꯕꯒꯤ ꯋꯥꯔꯤꯔꯕ ꯑꯩꯉꯣꯟꯗ ꯊꯝꯕ ꯄꯩꯁꯥꯁꯤꯗꯤ ꯇꯨꯡꯁꯤꯟꯅꯕ ꯄꯩꯁꯥ ꯑꯣꯏꯒꯦꯅ ꯈꯟꯒꯗꯧꯅꯤ ꯑꯃ ꯅꯨꯄꯥ ꯅꯣꯏꯒꯤꯗꯤ ꯄꯨꯊꯣꯛꯄꯁꯤꯅ ꯂꯩꯅꯕ ꯈꯣꯠꯅꯕ ꯅꯨꯄꯤꯗ ꯄꯩꯁꯟꯕ ꯄꯩꯁꯥꯁꯤꯅ ꯇꯨꯡꯁꯤꯟꯅꯅꯕ ꯇꯨꯡꯁꯤꯜꯂꯨ ꯅꯪ ꯁꯤ ꯇꯨꯡꯁꯤꯟꯕ ꯍꯩꯔꯗꯤ ꯑꯗꯨꯃꯥꯏꯅ ꯈꯟꯕꯤꯒꯗꯧꯅꯤ ꯃꯤ ꯈꯟꯅꯕꯅꯦ ꯑꯗꯨꯃꯥꯏꯅ ꯅꯪꯗꯤ ꯏꯈꯟ ꯈꯟꯗꯦ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯤꯅꯦ ꯑꯗꯣ ꯅꯪꯗꯤ ꯑꯔꯩ ꯂꯣꯏ ꯅꯪꯅ ꯁꯨꯝ ꯗꯤꯃꯥꯟ ꯇꯧꯁꯟꯕ ꯑꯩꯉꯣꯟꯗꯅ ꯑꯗꯨꯒꯤꯁꯨ ꯄꯤꯌꯨ ꯑꯗꯥꯒꯤꯁꯨ ꯄꯤꯌꯨ ꯅꯪꯒꯤꯅ ꯁꯨꯝ ꯁꯦꯞ ꯇꯧꯒꯦ ꯁꯤꯅꯦꯕ ꯌꯥꯝ ꯐꯩ ꯑꯩꯒꯤ ꯂꯩꯕꯁꯦ ꯅꯪꯒꯤ ꯂꯩꯕꯒ ꯆꯞ ꯃꯥꯟꯅꯩ ꯃꯥꯅꯦ ꯑꯩꯒꯤ ꯂꯩꯕꯁꯤ ꯅꯪꯒꯤ ꯅꯠꯇꯕ꯭ꯔꯕ ꯑꯣꯏꯗꯦ ꯑꯩꯒꯤ ꯑꯣꯀꯦ ꯅꯪꯒꯤ ꯂꯩꯕꯗꯤ ꯑꯩꯒꯤ ꯑꯣꯏꯗꯦ ꯑꯣꯀꯦ ꯍꯥꯎ ꯇꯞ ꯏꯁꯤꯡ ꯌꯥꯝ ꯌꯥꯎꯍꯧꯕꯅꯦ ꯕ꯭ꯂꯦꯁꯤ ꯌꯥꯈꯤꯔꯣ ꯍꯣꯔꯦꯟ ꯂꯨꯒꯗꯧꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯨꯝꯊꯔꯒ ꯂꯨꯁꯦꯕ ꯅꯨꯡꯁꯥ ꯁꯥꯃꯟꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯃꯥꯏ ꯂꯣꯏ ꯆꯥꯝꯃꯛꯏꯁꯦ
ꯇꯨ ꯃꯆꯥ ꯃꯆꯥꯁꯦ ꯀꯪꯁꯤꯜꯂꯤꯅꯦꯕ ꯅꯨꯡꯁꯥꯗꯅ ꯁꯤꯅ ꯌꯩꯕꯗ ꯑꯃꯨꯛ ꯐꯩ ꯁꯤꯅ ꯑꯃꯅꯤ ꯍꯪꯒꯥꯝꯁꯨ ꯐꯅꯌꯥꯝ ꯊꯣꯛꯀꯗꯧ ꯃꯥꯜꯂꯦ ꯄꯥꯝꯕꯤꯗ ꯆꯥꯎꯔꯛꯑꯕꯅꯤꯅ ꯆꯔꯥ ꯑꯃ ꯊꯣꯛꯑꯅꯤ ꯆꯔꯥ ꯈꯔ ꯆꯥꯎꯕ ꯑꯃ ꯆꯥꯔꯅꯤ ꯃꯄꯪꯒꯨꯝꯕꯁꯦ ꯌꯥꯝ ꯆꯥꯅꯤꯡꯉꯦ ꯐꯩꯌꯦ ꯆꯥꯕ ꯃꯍꯤ ꯃꯅꯥꯏꯗꯤ ꯀꯌꯥ ꯆꯥꯅꯤꯡꯗꯦ ꯍꯪꯒꯥꯝꯒꯨꯝꯕ ꯃꯌꯥꯝ ꯁꯤꯗꯤ ꯆꯥꯎꯔꯕꯅꯤꯀꯣ ꯑꯗꯨ ꯍꯪꯒꯥꯝꯁꯦ ꯅꯨꯡꯁꯥꯁꯤꯅ ꯃꯃꯥꯏꯁꯦ ꯂꯣꯏ ꯆꯥꯝꯁꯤꯜꯂꯛꯑꯦꯕ ꯀꯩꯅꯣ ꯇꯧꯕꯒꯤ ꯊꯝꯒꯦ ꯇꯧꯕꯅꯤ ꯈꯤꯇꯪ ꯈꯔ ꯌꯥꯝ ꯐꯖꯍꯟꯒꯦꯅ ꯆꯥꯎꯍꯟꯒꯦꯅ ꯇꯧꯕꯅꯤ ꯑꯗꯣ ꯁꯨꯝ ꯀꯩꯅꯣ ꯅꯨꯡꯁꯥꯅ ꯌꯩꯊꯠꯄꯒꯤꯕ ꯃꯣꯏꯗꯤ ꯅꯧꯕꯅꯤꯅ ꯑꯁ꯭ꯋꯥꯏꯗꯒ ꯀꯪꯁꯤꯜꯂꯤꯁꯦ ꯑꯃꯨꯛ ꯃꯇꯣꯟꯗꯒꯤ ꯑꯗꯨꯗꯣ ꯑꯁꯤ ꯇꯤꯟ ꯇꯥꯕ ꯅꯠꯇꯦꯕ ꯃꯌꯥꯝ ꯅꯨꯡꯁꯥ ꯁꯥꯃꯟꯕꯩ ꯇꯧꯔꯤꯅꯦ ꯄꯨꯔꯥ ꯀꯪꯁꯤꯜꯂꯤꯁꯦ ꯃꯅꯥꯁꯦ ꯑꯗꯨꯅ ꯆꯥꯊꯣꯛꯎꯕꯅ ꯐꯔꯦ ꯀꯩꯅꯣ ꯃꯆꯥ ꯊꯣꯛꯑꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯕꯗꯣ ꯃꯌꯥꯏ ꯀꯥꯗꯨꯗ ꯐꯦꯟ ꯊꯥꯔꯒ ꯁꯥꯟꯅꯔꯝꯃꯣ ꯉꯥꯛꯇꯪ ꯑꯗꯨꯒ ꯄꯄꯥ ꯍꯣꯏ ꯍꯜꯂꯛꯑꯒ ꯂꯨꯔꯁꯤ ꯑꯣꯀꯦ ꯅꯪ ꯅꯇꯣꯟꯗ ꯂꯨꯕꯗꯤ ꯌꯥꯗꯦꯕ ꯅꯪ ꯅꯇꯣꯟ ꯂꯨꯕꯗꯤ ꯌꯥꯗꯦ ꯑꯩꯈꯣꯏꯅ ꯀꯥ ꯃꯅꯨꯡꯗ ꯂꯩꯔꯒ ꯅꯪ ꯂꯨꯕꯗꯤ ꯌꯥꯏꯑꯕꯀꯣ ꯆꯣ ꯀꯩꯅꯣ ꯇꯧꯔꯣ ꯐꯦꯟ ꯃꯈꯥꯗ ꯂꯩꯔꯝꯃꯣ ꯁꯥꯟꯅꯔꯝꯃꯣ ꯅꯪꯒꯤ ꯀꯩꯅꯣꯅ ꯁꯥꯟꯅꯄꯣꯠ ꯂꯩꯕꯁꯤꯡꯗꯣ ꯄꯨꯊꯣꯛꯑꯒ ꯑꯣꯀꯦ ꯀꯥꯎꯟ ꯇꯧꯔꯝꯃꯣ ꯃꯦꯡꯒꯣ ꯃꯌꯥꯝꯗꯣ ꯃꯦꯡꯒꯣ ꯃꯌꯥꯝꯗꯣ ꯀꯌꯥ ꯁꯨꯒꯦ ꯑꯝꯇ ꯌꯦꯡꯉꯨ ꯆꯣ ꯃꯌꯥꯝ ꯂꯦꯁꯤꯁꯦ ꯎꯔꯛꯇ ꯂꯣꯛꯈ꯭ꯔꯦꯀꯣ ꯁꯧꯒ꯭ꯔꯤ ꯃꯔꯛꯇ ꯂꯣꯟꯖꯟꯈ꯭ꯔꯦ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯂꯤꯁ ꯅꯪ ꯂꯣꯟꯖꯜꯂ ꯊꯝꯈ꯭ꯔꯦ ꯖꯦꯜꯗ ꯊꯝꯈ꯭ꯔꯦ ꯁꯧꯒ꯭ꯔꯤꯒꯤ ꯖꯦꯜꯗ ꯁꯤ ꯀꯩꯝ ꯇꯧꯔꯣꯏꯅ ꯈꯥꯝꯄꯤꯕ ꯉꯝꯃꯣ ꯑꯣꯏꯒꯦ ꯀꯩꯅꯣ ꯇꯧꯕꯒꯤꯅꯦ ꯃꯃꯥ ꯃꯃꯥꯅ पानी तो बंद कर दिया कैसे जाऊं मैं लानिंब्रो सोना लानिंब्राबा अरे खान हांगरे मनिंग ममांग खा के येंगो हांगरे अनिरा हना ओके मैम साहब येंजगे अदो पानी खोल दिया चलो अब चलते हैं लो छोटने से नहीं itu parrot ki matu ne feathered mai maku matu haigedaba अभी मत खाई भाई che jago imta sa isai imta sa uksi mayam mang nakono onjalam ni ko foto यार kai no mayam da haining khara hairo mayam ekoi gi video bu 30k akoi gi channel je 30k ya honbi bagi damakta thank you haigro मैम 30k लोगों थैंक यू मैम दे जो 30k तो होंगे और दीदी कोई जो पैसा मैम पाइना बा as कोई जो लोटस टेंपल दा चलनी आदि दीदी कोई ने पैसा तिंग जो काजू ले यानी मैम mayam car ju lei dore ye blessing kayam wat le ai shan तो वालिदा अदि कोक खै फोइरपनिना ate ibani do aduda jangjala phoibdi yaroi dongina ꯑꯩ ꯁꯤꯗꯩꯗ ꯑꯆꯧ ꯑꯆꯧꯕꯁꯦ ꯄꯤꯔꯛꯀꯦ yaye aduju yaye ꯑꯩꯅ ꯃꯆꯥꯗꯩ ꯃꯆꯨꯗꯒꯤ फोइदला थमो को ai malake मकम गांधे लोट देगे ए वन याम छोए nang makha chalo ko tharo so makha ka pen makha da leiro so अल्लाह तंग पापा काम का तो कुम दे करे ना si hangam he ko le kum darani पापा तिंग अगर लगे कौन नामु की पापा ना पीछे का खा गया मम्मा अदम तिंग बल समय तिंग दी को या पापा ya ya एक तिंग अंदर बके दोगे ngo ka do do ba ए अनु पापा का तिंग गनी anu ko ting dei ba आ sing de ting tham dei ba nang je होय पापा adu nang kai hek ting andra ba kai do gi ngoi de kai do dei no ba rasi yok de bi kunok ji kai นี่nga 이루는 ingwande hale ma iruba aduga ma phulana iru thokpirame aduga tinga thamame rasi yam kang no eba blesi no aduga duk thaba lore kandane hanga hanga to to no papa to ge thi nga
ꯍꯥꯞꯆꯤꯜꯂꯛꯀꯅꯣ ꯑꯩꯅ ꯃꯜꯂꯤꯅꯦ ꯍꯥꯏꯕ ꯑꯩꯁꯨ ꯈꯔ ꯃꯟꯗꯦ ꯍꯥꯏꯕ ꯍꯩꯔꯣꯏ ꯍꯥꯏꯕ ꯅꯪ ꯇꯤꯟ ꯌꯥꯎꯕꯅꯦꯕ ꯇꯤꯟ ꯌꯥꯎꯕꯅꯦ ꯇꯤꯟꯗꯤ ꯑꯉꯥꯡꯗꯤ ꯆꯤꯛꯄ ꯄꯣꯛꯅꯦ ꯅꯝꯁꯨ ꯁꯥꯎꯋꯦꯁꯅ ꯎꯜꯂꯛꯄꯅꯦ ꯃꯃꯥꯅ ꯍꯦꯟꯕ꯭ꯔꯥ ꯄꯄꯥꯅ ꯍꯦꯟꯕ꯭ꯔꯥ ꯍꯩꯕ ꯅꯪ ꯑꯅꯤ ꯍꯦꯜꯂꯦ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅ ꯍꯦꯟꯕ꯭ꯔꯥ ꯍꯦꯟꯗꯦꯗ ꯑꯃꯅ ꯈꯔ ꯍꯦꯜꯂꯤꯗ ꯍꯦꯟꯗꯦꯗ ꯅꯪ ꯑꯅꯤ ꯍꯦꯜꯂꯦ ꯑꯩꯅ ꯍꯦꯜꯂꯤꯗ ꯅꯪ ꯑꯅꯤꯅ ꯍꯦꯜꯂꯦ ꯃꯃꯥꯗꯩꯗꯤ ꯑꯩꯅ ꯍꯦꯜꯂꯤ ꯅꯪ ꯑꯅꯤꯅ ꯍꯦꯜꯂꯦ ꯅꯠꯇ꯭ꯔ ꯃꯃꯥꯅ ꯍꯦꯟꯕ꯭ꯔꯕ ꯅꯪ ꯑꯅꯤꯅ ꯍꯦꯜꯂꯦ ꯑꯩꯈꯣꯏ ꯑꯅꯤ ꯍꯦꯟꯕꯗꯤ ꯌꯥꯗꯦꯗ ꯑꯃꯅ ꯍꯦꯟꯕꯗ ꯌꯥꯔꯦ ꯑꯅꯤꯅ ꯍꯦꯜꯂꯦ ꯍꯥꯏꯗꯤ ꯇꯨꯃꯤꯟꯅ ꯂꯩꯌꯣ ꯏꯁ ꯃꯌꯥꯝ ꯆꯞ ꯃꯥꯟꯅꯔꯦ ꯍꯥꯏꯔꯗꯤ ꯇꯨꯃꯤꯟ ꯂꯩꯌꯣ ꯍꯥꯏꯔꯤꯅꯦ ꯕ꯭ꯂꯦꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯦ ꯁꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯑꯣ ꯃꯥꯏꯗꯣ ꯐꯖꯅ ꯑꯣꯟꯁꯤꯜꯂꯛꯑꯣ ꯖꯣꯀꯔ ꯌꯥꯝ ꯃꯥꯜꯂꯦ ꯇꯨꯏꯇꯣꯏꯁꯦ ꯁꯨꯃꯥꯏꯅ ꯐꯝꯃꯗꯤ ꯑꯩꯈꯣꯏꯒꯤ 30Kꯁꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯗꯒꯤ 30K ꯌꯧꯍꯜꯂꯦ ꯑꯩꯈꯣꯏ ꯆꯦꯅꯦꯜꯁꯦ ꯑꯗꯨꯅ 30K ꯌꯧꯍꯟꯕꯤꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯃꯌꯥꯝꯗ ꯀꯩꯗꯧꯁꯤꯒꯦ ꯀꯔꯤ ꯄꯤꯁꯤꯒꯦ ꯒꯤꯐ ꯑꯋꯦ ꯇꯧꯁꯤꯔꯥ ꯍꯋꯥꯏꯖꯥꯔ ꯄꯤꯖꯦ ꯍꯋꯥꯏꯖꯥꯔ ꯄꯤꯖꯦ ꯋꯥ ꯍꯋꯥꯏꯖꯥꯔ ꯄꯤꯕꯤꯖꯦ ꯍꯋꯥꯏꯖꯥꯔ ꯄꯤꯕꯤꯖꯦ ꯑꯗꯨꯗꯤ ꯀꯩꯅꯣꯗ ꯃꯊꯪꯒꯤ ꯄꯣꯠ ꯌꯣꯟꯕꯁꯦ ꯁꯤꯗꯩꯁꯤꯗ ꯃꯌꯥꯝꯗ ꯑꯅꯣꯛꯁꯦ ꯏꯁꯤꯡ ꯇꯥꯔꯦ ꯄꯄꯥ ꯍꯨꯃꯥꯡ ꯁꯧꯕꯩ ꯑꯅꯣꯛꯇ ꯏꯁꯤꯡ ꯇꯥꯔꯛꯏꯅꯦ ꯑꯗꯨꯗꯤ ꯍꯟꯗꯛꯀꯤ ꯍꯋꯥꯏꯖꯥꯔ ꯀꯩꯅꯣ ꯄꯣꯠ ꯌꯣꯟꯕ ꯅꯨꯃꯤꯠꯁꯦ ꯍꯋꯥꯏꯖꯥꯔꯁꯦ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯒꯤꯐ ꯑꯋꯦ ꯇꯧꯔꯁꯦ ꯃꯌꯥꯝꯗ ꯑꯃꯃꯝ ꯌꯥꯔꯕꯣ ꯌꯥꯏꯌꯦ ꯀꯌꯥ ꯄꯤꯖꯦ ꯍꯥꯏꯅꯣ ꯑꯣꯟꯂꯤ ꯋꯥꯟ ꯄꯤꯕꯅꯁꯨ ꯐꯔꯦꯗ ꯅꯠꯇ꯭ꯔꯗꯤ ꯍꯥꯏꯗꯤ ꯌꯥꯝꯃꯗꯤ ꯑꯃꯨꯛ ꯀꯣꯟꯅꯔꯣꯏꯕ ꯑꯩꯈꯣই ꯁꯤꯗ ꯌꯥꯝ ꯂꯣꯟꯕ ꯌꯥꯕ ꯅꯠꯇꯕꯅꯤꯅ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯟꯗꯛꯀꯤ ꯄꯣꯠ ꯌꯣꯟꯕ ꯅꯨꯃꯤꯠꯇꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯄꯣꯠ ꯂꯩꯕ ꯂꯥꯛꯄꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯍꯋꯥꯏꯖꯥꯔ ꯑꯃꯃꯝꯇꯪ ꯑꯩꯈꯣꯏ ꯒꯤꯐ ꯑꯋꯦ ꯇꯧꯖꯔꯒꯦ ꯍꯥꯏꯗꯤ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯒꯦ ꯀꯩꯅꯣꯅꯤ ꯅꯨꯃꯤꯠꯇꯨꯃꯗꯤ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯆꯔꯤꯕ ꯃꯅꯥ ꯃꯁꯤꯡꯁꯤꯃꯗꯤ ꯑꯩꯈꯣꯏ ꯌꯣꯟꯖꯔꯒꯦ ꯑꯗꯨꯒ ꯍꯋꯥꯏꯖꯥꯔꯒꯤ ꯑꯣꯏꯅꯗꯤ ꯂꯥꯛꯄꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯇ ꯍꯋꯥꯏꯖꯥꯔ ꯑꯃꯃꯝꯇꯪ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯀꯩꯒꯨꯝꯕ ꯀꯩꯅꯣ ꯇꯧꯕꯗꯨꯗꯤ ꯍꯥꯏꯗꯤ ꯌꯥꯝꯅ ꯂꯣꯟꯕꯗꯤ ꯌꯥꯗꯕꯅꯤ나 ꯑꯃꯃꯝꯇꯪ ꯇꯧꯖꯔꯒꯦ ꯑꯃ ꯐꯪꯉꯦ ꯑꯉꯥꯡ ꯅꯠꯇꯕ ꯑꯍꯟꯕꯨ ꯑꯣꯏꯔꯗꯤ ꯂꯥꯛꯏꯕ ꯑꯍꯟ ꯈꯨꯗꯤꯡꯃꯛ ꯑꯃꯃꯝ ꯂꯣꯏ ꯄꯤꯖꯔꯒꯦ ꯏꯕꯣꯛꯁꯦ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦ ꯇꯧꯔꯤꯁꯦ 이복 난 까지 저기노 이모이누 사는 아니 마삭티 우디 아시 하누비제 오 이복 난 뭐 가라지 저기노 뭐야 마론주 톡디 이복시디 헤이 안강 걸레디 가이기 비디오 남이노 하 하누비기 비디오 남민이네 능제 이복 난 남민 까이 까오게 이복 때 이복시 까이 민 까오게 봐 리세이가시 숨 낚살레이데 앵원 짜이슈고 숨 카르사토 비디오 남야드레 하누비제 얌 사티시 하누비제 하누 까리 마민 까오게 시 하누비지 봐 마쿠트가시 뚱데 남 탐미네 이복 난 까이 저토이노 안강능이지 호이네 앙아 코이 비디오 남미니네 하누비 난 까이 저토이노 헤이 능 안강 걸레기 가이기 비디오 남이노 하누비기 비디오 남미니네 하누비네 코 찻버지 얌네 잉닝에네 비디오 남미네 ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯃꯨꯛ ꯉꯁꯤ ꯃꯊꯛꯇ ꯀꯥꯈꯠꯂꯛꯑꯒ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯇꯦꯡꯀꯤꯁꯦ ꯃꯈꯨꯝꯁꯦ ꯌꯣꯡꯅ ꯉꯁꯤ ꯂꯣꯏ ꯆꯪꯉ ꯊꯨꯗꯦꯛꯑꯝꯃꯦꯕꯀꯣ ꯃꯈꯨꯝꯁꯦ ꯊꯨꯒꯥꯏꯔꯒ ꯃꯈꯨꯝꯁꯤꯒꯤ ꯃꯊꯛꯇ ꯁꯤ ꯊꯝꯕ ꯅꯨꯡ ꯑꯆꯧꯕ ꯁꯤꯃꯁꯨ ꯊꯝꯕꯅꯦ ꯑꯗꯩ ꯃꯈꯥ ꯇꯥꯔꯤꯕ ꯑꯆꯧꯕꯁꯨ ꯁꯤ ꯌꯥꯝ ꯆꯥꯎꯕꯅꯦꯕꯀꯣ ꯑꯁꯤꯁꯨ ꯊꯝꯕꯅꯦ ꯑꯗꯣ ꯂꯣꯏꯅꯃꯛ ꯏꯟꯙꯔꯒ ꯃꯈꯨꯝꯁꯤ ꯁꯤ ꯍꯥꯡꯇꯣꯛꯑꯦꯅ ꯁꯤ ꯃꯅꯨꯡꯗ ꯏꯔꯨꯖꯔꯝꯕꯤꯅꯦꯕ ꯏꯁꯤꯡꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯂꯩ ꯀꯟꯊꯣꯛ ꯏꯁꯤꯡ ꯆꯥꯏꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯏꯁꯤꯡ ꯂꯥꯛꯑꯀꯥꯟꯗ ꯑꯃꯨꯛꯇ ꯇꯦꯡꯉꯒ ꯇꯧꯗ꯭ꯔꯗꯤꯕꯀꯣ ꯃꯣꯏ ꯌꯣꯡ ꯂꯥꯛꯄꯒꯤ ꯃꯅꯝ ꯅꯝꯊꯤꯕ ꯇꯦꯡꯀꯤ ꯁꯤꯗ ꯑꯩꯈꯣꯏ ꯏꯁꯤꯡ ꯊꯜꯂꯀꯥꯟꯗ ꯕ꯭ꯂꯣꯛ ꯇꯧꯅꯕꯗꯣ ꯑꯗꯨꯒꯁꯨ ꯃꯣꯏ ꯑꯁꯤ ꯑꯁꯪꯕ ꯑꯃ ꯇꯥꯔꯤꯁꯦ ꯂꯣꯏ ꯊꯨꯗꯦꯛꯑꯝꯃꯦ ꯌꯣꯡꯁꯤ ꯍꯩꯅꯧ ꯆꯥꯔꯒꯁꯨ ꯂꯣꯏ ꯆꯈꯥꯏꯔꯝꯃꯦ ꯑꯗꯨꯒ ꯄꯣꯠꯇꯗꯤ ꯏꯟꯖꯥꯡ ꯅꯥꯄꯤꯗꯗꯤ ꯌꯥꯝ ꯀꯥꯏꯅ ꯆꯈꯥꯏꯔꯝꯗꯦ ꯒꯝꯂꯥ ꯑꯃ ꯂꯩ ꯊꯥꯕ ꯑꯃ ꯄꯨꯔꯥ ꯊꯨꯒꯥꯏꯔꯝꯃꯦ ꯑꯗꯨꯒ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯑꯃꯁꯨ ꯏꯟꯊꯨꯕꯗ ꯄ꯭ꯂꯥꯁꯇꯤꯛꯅꯤꯅ ꯑꯃꯗꯨꯅ ꯀꯥꯏꯍꯧꯗ꯭ꯔꯦ ꯁꯤꯗꯩꯗ ꯁꯤꯂꯥꯅ ꯁꯦꯡꯉꯤ ꯍꯧꯖꯤꯛ ꯀꯟꯅ ꯁꯤꯁꯤꯅ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯊꯕꯛ 이싱 파무yen 그ano tawde moine khairam badu haidok tok sokpudi swaije kano ta hore makha floor je chamgen cham tho sine na pai bu moi ngai dong ma
ꯁꯤ ꯂꯨꯝꯕꯅꯦ ꯑꯗꯣ ꯄꯥꯛꯄ ꯅꯠꯇ꯭ꯔꯗꯤ ꯌꯥꯝ ꯑꯆꯧꯕ ꯑꯔꯨꯝꯕ ꯇꯧꯔꯁꯨ ꯃꯈꯨꯝꯗꯣ ꯀꯥꯏꯔꯒ ꯇꯦꯡꯀꯤ ꯃꯅꯨꯡ ꯇꯥꯁꯟꯅꯦꯕ ꯑꯗꯨꯒꯤꯅꯦ ꯇꯧꯔꯤꯁꯦ ꯀꯥꯡꯁꯨ ꯌꯥꯝ ꯆꯤꯛꯑꯦ ꯑꯗꯣ ꯁꯤꯡ ꯀꯌꯥꯝ ꯌꯥꯎꯔꯤꯒꯦ ꯈꯔ ꯌꯥꯎꯔꯤ ꯑꯩꯁꯤ ꯀꯟꯊꯣꯛꯎꯔꯒꯦ ꯃꯌꯥꯝ ꯁꯤꯅꯤ ꯉꯁꯤꯒꯤ ꯑꯞꯗꯦꯠ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯅ 30K ꯌꯧꯔꯀꯥꯟꯗ ꯑꯩꯒꯤ ꯀꯩꯅꯣ ꯇꯧꯒꯦꯅ ꯍꯥꯏꯕꯗꯣ ꯑꯩꯈꯣই ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯔ ꯂꯩꯕꯅꯣ ꯍꯥꯏꯕꯗꯣ ꯃꯌꯥꯝꯗ ꯈꯪꯍꯟꯖꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯅꯅꯕ ꯀꯩꯅꯣ ꯇꯧꯔꯒꯦ ꯃꯌꯥꯝꯅ ꯍꯪꯕꯤꯔꯛꯄ ꯋꯥꯍꯪꯒꯤ ꯑꯩꯈꯣꯏꯅ ꯄꯥꯎꯈꯨꯝ ꯄꯤꯕ ꯑꯣꯏꯅ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇ ꯁꯦꯝꯖꯒꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯗꯒꯤ ꯈꯪꯕꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯋꯥꯍꯪ ꯍꯪꯕꯤꯔꯛꯑꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯀꯃꯦꯟ ꯄꯤꯕꯤꯔꯛꯑꯣ ꯃꯌꯥꯝꯅ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯃꯇꯥꯡꯗ ꯈꯪꯕꯤꯅꯤꯡꯕ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯍꯥꯏꯖꯔꯛꯀꯦ ꯍꯣꯏ ꯍꯥꯏꯗꯣꯛꯄꯗ ꯅꯨꯡꯉꯥꯏꯇꯕ ꯄꯣꯠꯇꯨꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯥꯏꯒꯦ ꯁꯤꯃꯗꯤ ꯑꯩꯈꯣꯏ ꯍꯥꯏꯗꯣꯛꯅꯤꯡꯗ꯭ꯔꯦꯅ ꯑꯗꯨꯕꯨ ꯍꯥꯏꯗꯣꯛꯄ ꯌꯥꯕ ꯋꯥꯐꯝꯈꯩꯗꯤ ꯂꯣꯏꯅ ꯃꯌꯥꯝꯗ ꯑꯗꯨꯝ ꯑꯩꯈꯣই ꯁꯤꯌꯔ ꯇꯧꯖꯒꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯗꯣ ꯈꯪꯕꯤꯅꯤꯡꯕꯁꯤꯡꯗꯣ ꯂꯣꯏꯅ ꯍꯪꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣꯗꯣ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯕ ꯌꯥꯕ ꯋꯥꯐꯝꯗꯤ ꯂꯣꯏ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ ꯑꯗꯣ ꯑꯩ ꯏꯁꯤꯡꯁꯦ ꯑꯝꯇ ꯂꯣꯏ ꯀꯟꯊꯣꯛꯈꯤꯒꯦ ꯏꯁꯤꯡ ꯇꯥꯕ ꯃꯇꯝ ꯌꯧꯁꯜꯂꯛꯑꯦ